Mukesh Ambaniगी machanupa Akashna gate sangliba ahal aduda gate adu gari lakpa matamda timing sana hanghaudabagidamak yam thina chairami mayam mamangda ahal adu wa amata ngangdana mamitagi mapi takhi Mukesh thongnaw amadagi thaudok adu tuminna yenglaga leirami machanupa Akash adu tuminna kausillaga haiki Akash ahal asina nongmakhak soibada aduk thina ngangido pabungdi yaningdi miyoiba khudingmak soidaba ngamdaba nati ahalda kamaina wangangani angangda kamaina wangangani haibadu khangadabani ahal asisu nangi pabunggumbani ngasi ekhoi sel yamna paire haiduna masa haptana paikhatlagadi tarakpa matamda okningai kanamta leiroi ahal asida lanjare haina khoramuchu chatlu Akashna gate sangliba ahal aduda lanjare haina khoramki Mukesh ki machanupi isagi thamoi sokpa thaudok loinana Bill Gates amadi Mukesh ki daily routine lifestyle hayeng 18 November Thursday evening 8:30 PM taba matamda RT channel da full story asi fangbigani